아이디 스마이너 아마게 포인 망아 들어kom nang 하이제게 고 아코이 포인 제라루다 고메노 인디아 아코이 마루이나 오늘 고미나르기 후대기 아코이나 한와리 산다데기 하이리거나 시기 소세 방콕자니 sida lagi gomenna no separate administration masigi pose moida cookie sing na talik na piroi hadi forma resident sa ako'y kanisa naman nila bumata hadi bili sige pose na isibo hadi ba aduga police ka ako'y kamari ana ako kominara ka pi samusung development lang mo hona da ako'y nagsumating pangba hay bo pose mga ada mana lene aduga ako'y peripheral area da ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯁꯤꯒꯤ ꯌꯨꯝꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯦꯁ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯁꯦꯐ ꯑꯦꯟ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯏꯟꯠꯇꯨꯗ ꯑꯗꯨꯒꯤꯁꯨ ꯌꯥꯅꯕ ꯑꯃ ꯑꯣꯏꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯒ ꯂꯩ ꯃꯁꯤ ꯄꯣꯏꯟꯠꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯔꯛꯇꯅ ꯑꯁꯣꯛ ꯑꯄꯟ ꯀꯩꯗꯧꯕ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯟꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯄꯣꯠꯇꯣ ꯃꯗꯨ ꯒꯣꯔꯃꯦꯟꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕ ꯇꯥꯏ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯦꯁ ꯍꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯑꯗꯨꯒ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯜ ꯌꯥꯎꯅ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯩꯗ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯤꯕ ꯃꯣꯏꯗꯨ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯒꯣꯚꯔꯅꯔꯅ ꯈꯕꯔꯗꯁꯨ ꯍꯥꯏꯈ꯭ꯔꯦꯅ ꯇꯥꯛꯄꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗ ꯃꯌꯥꯏ ꯑꯗꯨꯝ ꯁꯝꯖꯔꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯋꯦꯠ ꯑꯦꯟ ꯋꯥꯁꯅꯤ ꯑꯗꯨ ꯑꯣꯏꯗꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯗꯣ ꯑꯩꯈꯣꯏ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯜꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯔꯥꯃꯥꯏꯒꯤ ꯇꯦꯡꯉꯣꯜꯒꯤ ꯍꯥꯟꯅꯒꯤ ꯃꯨꯞꯃꯦꯟꯁꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯟꯗꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯆꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯒ ꯑꯌꯥꯕ ꯂꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯁꯤ NRC ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯀꯩꯗꯧꯔꯒ ꯑꯩꯈꯣꯏ ꯔꯥꯃꯥꯏꯒꯤ ꯆꯠꯆꯕ ꯑꯗꯨ ꯀꯔꯤ ꯐꯣꯔꯝ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯄꯣꯏꯟꯠ ꯇꯔꯨꯛꯁꯤꯗꯩꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 1 2 3 4 5 6ꯅꯤ ꯑꯗꯒꯤ 7 ꯁꯨꯕꯗꯅ ꯂꯩꯔꯤꯕ NRCꯒꯤ ꯄꯣꯠꯇꯨꯗꯩꯗ ꯑꯩꯈꯣꯏꯗ ꯑꯊꯨꯕꯗ ꯑꯞꯗꯦꯠ ꯑꯃ ꯇꯧꯕꯤꯔꯒ ꯃꯗꯨꯒꯤ ꯄꯣꯠꯁꯤ NRC ꯆꯠꯅꯗꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯈꯪꯍꯟꯕ FMRꯒꯤ ꯄꯣꯠ ꯑꯃ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯔꯤꯖꯤꯝꯒꯤ ꯄꯣꯠꯇꯨꯗꯩꯗ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯍꯟꯕ ꯑꯗꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯟꯅꯕꯒꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔ ꯇꯧꯖꯔꯤ ꯑꯗꯨꯝꯕ ꯇꯧꯔꯤꯕ꯭ꯔꯥ ꯌꯦꯡꯕ ꯂꯣꯏꯅꯅ 1960ꯒꯤ MLR Actꯀꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯑꯀꯥꯟꯗꯨꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩꯁꯤꯡꯗ ꯍꯦꯟꯅ ꯁꯥꯐꯨ ꯄꯤꯕ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯗꯨꯋꯥꯏꯗꯨꯗ ꯌꯦꯡꯁꯤꯟꯕꯤꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯌꯥꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯝꯕꯩ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯗ꯭ꯔꯒꯇ ꯀꯩꯗ ꯉꯥꯎꯁꯤꯟꯅꯔꯤꯕ ꯃꯥꯡꯉꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯠꯁꯤꯡꯁꯦ ꯃꯗꯨ ꯀꯟꯕ ꯌꯥꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯏꯟꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤꯅ ꯃꯌꯥꯝ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯍꯪꯕꯤꯔꯛꯑꯣ ꯁꯤ ꯂꯣꯏꯔꯒ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛꯄꯨꯗꯤ ꯆꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯅ ꯈꯪꯕꯤꯔꯒ ꯁꯤꯒꯤ ꯂꯦꯚꯦꯜꯐꯥꯎ ꯉꯥꯏꯕꯤꯗꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄ꯭ꯔꯦꯁꯀꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯣꯏꯔꯝꯖꯔꯒ ꯑꯔꯥꯃꯥꯏ ꯇꯦꯡꯉꯣꯜꯅ ꯊꯥꯒꯠꯆꯕ ꯑꯃꯁꯨꯡ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏꯁꯦ 241ꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯕꯃꯤꯠ ꯇꯧꯔꯤ ꯂꯣꯏ ꯇꯧꯈ꯭ꯔꯕ ꯑꯣꯟ ꯗ ꯔꯦꯀꯣꯔꯗ ꯀꯅꯥꯗ ꯇꯧꯕ꯭ꯔꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯒꯝꯅꯥꯔꯗ ꯇꯧꯖꯩ ꯒꯣꯝꯅꯔ ꯌꯥꯎꯗꯕ ꯒꯝꯅꯥꯔꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯅꯥ ꯌꯥꯎꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯝꯅꯥꯔꯅ ꯊꯥꯕꯤꯔꯛꯄ ꯗꯤꯄ꯭ꯌꯨꯠ ꯇꯧꯕꯤꯔꯛꯄ ꯃꯣꯏꯒꯤ ꯑꯣꯐꯤꯁꯦꯜ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏ ꯇꯧꯖꯩ ꯀꯅꯥ ꯍꯥꯏꯕ ꯌꯥꯗꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯇꯔꯐꯇꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ SD ꯑꯗꯒꯤ ꯐꯥꯁꯤꯃꯥꯔꯒꯤ ꯀꯃꯥꯟꯗꯦꯟ ꯑꯗꯒꯤ CIDꯒꯤ ꯑꯩꯈꯣꯏ SP ꯑꯁꯤ ꯃꯣꯏ ꯗꯤꯄ꯭ꯌꯨꯠ ꯇꯧꯕꯤꯔꯛꯄ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯊꯦꯡꯛ ꯌꯨ